coronavirus leibagi city da town da di chapadu nungaite department store na chungda chu chapadu nungaite na koi che singom da oina chatle si Taiwan gi lengak na ching gi lambi ke ke tureng khongwan pa sembi ra thamna yam nungai masida di loina nature mahoksa gi oba phajaba mayam si gi mathakta akoi gi lengak na mu phajana sembi bne akoi chapam lambi ga je sumana leisi ya sida kano laisang macha bo le ismaina koi na ma hi laisang hai tare ko koi tau ijam gi laisang mai smaina ajana sembi sapang ko pong ga je ni yam nungai koi lengang na su smaina semhan ningi mapal dagi tourist mayam lam koi be mayam changlak na ba koi gi senmit lon da fagat na ba koi na festival mayam ama tawraga su lambi thong chapang kopam sumana fajana sembi dragadi tourist lakpai si ochok tabani aduna hana lambi thong dagi khoi gi chingya tamya tureng khongpang si fajana sembi ragadi smai sembi ragadi koi iramdam kangai pak chu fajana koi sel tan ba yabne ayam bamu kana kurumjari